Meitei Khul Ngakpa shing Phaba punba Amadi nongmei kaptuna Hatpa asi Makha Tana Chathabiganu Haina COCOMI Moirang Branch Chairman K Nanda phongdorakli Chemical Anul COCOMI Amadi Mampil na sindurangasi Moirangda lampi tangkai thingduna Khul Ngakpa Hatpa Amadi Phaba yaroi haiba demanda Changsinkhre wakat mifam amada wafam asi phongdokladuna mahakna Makha Tana hai Khul Ngakpa fakiba amadi hatkiba thawdok aduga mari leinana Police Department na sengdorakadabani thawong asi akan mamongda condemn tawi State Force ki asigumba thawong asi Makha Tana Chathabiganu Haina mahakna Makha Tana phongdokhi Hokiba Nasidagi na Hatpa Amanda, Abal Hero Amadi Nongmei Khul Ngakpa Hama, Manipur Police ki nongmei pandana Laikidaba, Amadi Makoi Tarukuna Pajin Hipado, Pen the Phongdokon Nasi Dana Hamjabani, Anam Tikanoda, Ekoi Nasi Ladiba, Meitei Proof Habasida, Ekoi Nasi Nariba, Shiva Masia Dukimate Awa the Mayo Nare Mang the Sulang Tunga Sutil Hapoto, Meitei Proof Sitare, Madam di Mang the Kokilan Tenare, Tundana, State Force Ekoi Khul Ngakpa, Leva Asibu Kandavia and the Tonga Khul Ngakpa Amabu, Happy Ragam. Tarupuna Parga FIR Salzimba Tamsida, Police Department is Sengori Bopumsi, Barzakun Suya Janinga Yabasungam Zeroy, Maravuna, Adukumba, Hudu Adumatunga Amona Manipur Gilema, the Twin Brino Havidam Taikon Sigitana, Haribalu Maria Sinja Pamjabani. Wakat mifamada saruk yakibi Anul Moirang Branch ke Secretary M Thoibin Hai State Force na Khul Ngakpa Hatpa Amadi Phaba gi thawong chatharakli basi akan mamongda condemn tawi lanasina maram oiraga asuk yamna wanaraba matam asida lengak na lamdam asigi tongan ba mafam kharada nauna afaspa thangzilakli ba asigi marumda kari karamba aronba agenda lebagi haibasi hangningai oiba wafam ama oirakle Manipuri ke afaspa mapungfana lauthok trabadi miyamgi achauba iho ama hauraknaba sem sadin leiri hainaso mahakna Makha Tana Jacksonwa thamki ngasi mak akhoi hingiba Manipur haiba lamdam sida tawriba wariba thengnariba awaba sese kuti gelan bu thengna kadra Central Force bunga kono hotna kadra mama mayam na hotna riba ngasi bok chenra chongna si yauna waringe marak sida ta haidaba uhaidaba thawdok ama hantak thokba se ki matik nuaite aduna akhoi mama oibi sengna pamjabadi ngasi dagi amu hanna Khul Ngakpa phaba yaroi Khul Ngakpa hatpa yaroi Khul Ngakpa lokhatni haibagi thabo amta thakatpi tarakpi yaroi aduga akhoi gi phakhiba isa taruksu condition amata yaudana mama akhoi gi khutta sinagadawni haibase ngasi press media gi mafam de koi thamjari akhoi gi Manipur da si yauna waba thengnari ngai maram sida Central Government na Amadi Manipur Government na akhoi gi Manipur da aspa thamjanduna akhoi gi parja mayam bo awaba piri base masi athuma matam da lokhopiu natragadi mama kaya gi Khongjang da Central Government mayok na na ready de lai biu haibase haijari